ꯈꯨꯔꯨꯝꯖꯔꯤ ELITETV ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟ ꯃꯍꯥꯎ ꯃꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯃꯍꯥꯛ ꯇꯔꯥ ꯃꯧꯆꯔꯤ ꯃꯔꯨꯑꯣꯏꯅ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯀꯥꯔꯇꯨꯟꯁꯤꯡꯗ ꯀꯥꯔꯇꯨꯟꯁꯤꯡꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ ꯀꯔꯤ ꯐꯣꯡꯗꯣꯛꯂꯤꯕ ꯀꯔꯤ ꯋꯥꯈꯜ ꯈꯜꯍꯟꯅꯤꯡꯂꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯁꯟꯗꯣꯛꯅ ꯊꯝꯖꯒꯦ ꯑꯍꯥꯟꯕ ꯂꯧꯈꯠꯆꯒꯦ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯣꯟꯊꯣꯛꯄꯅꯤ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯇꯔꯄꯣꯟ ꯁꯣꯟꯕꯒꯤ ꯁꯤꯟ ꯑꯃꯅꯤ ꯑꯗꯨꯗ ꯇꯔꯄꯣꯟ ꯁꯣꯟꯕꯁꯤꯗ ꯀꯥꯎꯊꯣꯛꯈꯤꯕꯒꯤ ꯇꯦꯞ ꯔꯦꯀꯣꯔꯗ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯇꯔꯄꯣꯟ ꯁꯣꯟꯕꯒꯤ ꯁꯤꯟ ꯑꯃꯈꯛꯅꯤ ꯑꯗꯨꯗ ꯑꯃꯁꯤꯅ ꯍꯥꯏꯔꯤ ꯏꯁ ꯀꯩꯅꯣ ꯑꯩꯒ ꯇꯔꯄꯣꯟ ꯁꯣꯟꯕꯒꯤ ꯃꯟꯇ꯭ꯔ ꯐꯥꯗ꯭ꯔꯕ꯭ꯔꯥ ꯇꯦꯞ ꯔꯦꯀꯣꯔꯗꯔꯗꯒꯤ ꯃꯟꯇ꯭ꯔ ꯊꯥꯗꯣꯛꯑꯦꯅꯦꯅ ꯑꯗ ꯉꯁꯥꯏ ꯑꯩꯒꯥꯁꯤ ꯀꯨꯝꯃꯦ ꯅꯍꯥꯟꯋꯥꯏ ꯊꯛꯈꯤꯕ ꯌꯨ ꯃꯌꯥꯝꯗꯨꯒꯤ ꯐꯣꯟꯅ ꯀꯣꯛꯁꯤ ꯌꯥꯗ꯭ꯔꯦꯅꯦ ꯉꯔꯥꯡꯁꯨ ꯔꯥꯝ ꯇꯔꯄꯣꯟ ꯁꯣꯟꯕꯗ ꯁꯣꯏꯗꯅ ꯑꯩꯅ ꯃꯍꯧꯁꯥ ꯇꯨꯃꯤꯟꯅ ꯀꯣꯏꯈꯤꯕ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯃꯊꯪ ꯍꯥꯏꯔꯨꯗꯅ ꯏꯁꯁꯅ ꯍꯧꯖꯤꯛꯁꯤ ꯕꯥꯔꯃꯟ ꯈꯨꯟꯅꯥꯏꯕꯨ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯕꯨ ꯀꯔꯦꯝꯅꯕꯒꯤ ꯋꯥ ꯅꯠꯇꯦ ꯁꯤꯗꯩꯗ ꯇꯧꯔꯛꯏꯕ ꯀꯩꯅꯣꯁꯤ ꯀꯥꯔꯇꯨꯟꯁꯦ ꯑꯗꯨꯅ ꯁꯨꯝ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ ꯌꯥꯎꯕ ꯆꯦꯡ ꯆꯪꯉꯝꯅ ꯆꯦꯡꯀꯣꯞ ꯃꯥꯡꯊꯣꯛꯑꯦ ꯑꯗꯨꯅ ꯕꯥꯔꯃꯟꯗꯁꯨ ꯁꯦꯡꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯂꯥꯠꯇꯅ ꯁꯦꯕꯥ ꯇꯧꯕ ꯀꯥꯡꯕꯨ ꯐꯖꯅ ꯁꯦꯡꯅ ꯆꯠꯄ ꯀꯥꯡꯕꯨ ꯂꯩ ꯁꯦꯕꯥ ꯇꯧꯗꯕ ꯆꯥꯏ ꯊꯛꯍꯩꯗꯕ ꯆꯥꯕ ꯀꯥꯡꯕꯨ ꯃꯌꯥꯝꯁꯨ ꯂꯩ ꯆꯥꯏ ꯊꯛꯍꯩꯗꯕ ꯍꯥꯏꯕꯗꯤ ꯑꯃꯨꯛ ꯁꯥꯎꯅꯤ ꯑꯗꯨꯝ ꯆꯥꯅꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗ ꯃꯥꯁꯦ ꯊꯛꯆꯟ ꯆꯥꯁꯤꯜꯂꯨꯕ ꯃꯌꯥꯝꯗꯨꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯅ ꯉꯁꯥꯏꯒꯤ ꯇꯔꯄꯣꯟ ꯁꯣꯟꯕꯒꯤ ꯃꯟꯇ꯭ꯔꯗꯣ ꯀꯥꯎꯊꯣꯛꯈꯤꯗꯅ ꯇꯦꯞ ꯔꯦꯀꯣꯔꯗꯇ ꯊꯥꯔꯒ ꯁꯣꯟꯕꯗꯨꯅꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ US ꯂꯩꯕ ꯁ꯭ꯋꯁꯇꯤ ꯄꯨꯖꯥ ꯇꯧꯕ ꯀꯔꯤ ꯇꯧꯕꯗ ꯁꯣꯟꯕ ꯌꯥꯗꯗꯅ ꯃꯣꯕꯥꯏꯜꯗ ꯇꯧꯔꯒ ꯁꯣꯟꯅꯕꯒꯤ ꯄꯣꯠꯁꯨ ꯑꯩꯈꯣই ꯃꯃꯥꯡꯗ ꯊꯦꯡꯅꯈ꯭ꯔꯕ ꯄꯣꯠꯅꯤ ꯃꯁꯤ ꯄꯣꯠꯁꯦ ꯑꯗꯨꯅ ꯑꯩꯗ ꯁꯨꯝ ꯇꯧꯍꯟꯅꯤꯡꯗꯕ ꯁꯦꯡꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤꯁꯤ ꯇꯧꯍꯟꯅꯤꯡꯕ ꯃꯗꯨꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯄ ꯃꯥꯟꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯦꯅ ꯑꯩꯒꯤ ꯃꯣꯠꯇꯒꯤ ꯊꯝꯖꯒꯦ ꯌꯥꯝ ꯐꯖꯕ ꯑꯁꯣꯏꯕ ꯉꯥꯝꯕ ꯑꯁꯤ ꯌꯥꯄꯣꯟꯇꯦ ꯌꯥꯝꯅ ꯑꯍꯩꯕ ꯕ꯭ꯔꯥꯍꯃꯟ ꯑꯗꯒꯤ ꯋꯥꯔꯤ ꯂꯤꯕ ꯍꯩꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯀꯛꯆꯤꯡ ꯈꯨꯅꯧꯗꯒꯤ ꯑꯣꯖꯥ ꯑꯃ ꯍꯟꯗꯛꯇ ꯑꯩꯈꯣꯏ ꯈꯣꯡꯃꯟꯗ ꯂꯤꯈꯤꯕꯗꯣ ꯑꯣꯟꯊꯣꯛꯅ ꯐꯖꯅ ꯂꯤꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯁꯤꯆꯨꯋꯦꯁꯟꯁꯤ ꯄꯨꯁꯜꯂꯛꯑꯒ ꯌꯥꯝ ꯐꯖꯅ ꯂꯤꯕ ꯑꯣꯖꯥ ꯌꯥꯝ ꯃꯃꯤꯡ ꯂꯩꯕ ꯑꯣꯖꯥꯅꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ MA ꯑꯍꯨꯝ ꯂꯣꯏꯁꯤꯟꯗꯅ ꯑꯗꯨꯝꯕ ꯇꯧꯕ ꯌꯥꯝꯅ ꯍꯩꯕ ꯃꯌꯥꯝꯁꯨ ꯂꯩ ꯑꯗꯨꯅꯤ ꯑꯗꯨꯏꯗ ꯉꯁꯥꯏ ꯈꯤꯇꯪ ꯁꯦꯡꯅ ꯇꯧꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯄ ꯑꯩꯒ BBSꯀꯤ ꯌꯥꯝ ꯐꯖꯕ ꯑꯗꯨꯝꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯂꯣꯏꯔꯦꯗꯅꯥꯁꯤ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏ ꯍꯟꯗꯛ ꯃꯔꯛꯁꯤ ꯑꯗꯨꯝ ꯀꯥꯔꯇꯨꯅꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯣꯗꯤ ꯂꯥꯛꯄꯒꯤ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯀꯣꯛ ꯊꯥꯗꯅꯩ ꯀꯃꯥꯏꯅ ꯇꯧꯕ ꯀꯔꯤ ꯇꯧꯕ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗ ꯅꯍꯥꯟꯁꯨ ꯑꯇꯣꯞꯄ ꯄꯥꯎꯆꯦꯗ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯗ ꯑꯁꯤꯗ ꯐꯝꯃꯒ ꯑꯩꯈꯣꯏ ꯉꯥꯛꯇꯪ ꯋꯦꯇꯤꯡ ꯁꯦꯠꯁꯤꯗ ꯐꯝ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯃꯣꯗꯤꯖꯤꯗꯨꯕꯨ ꯇꯁꯦꯡꯅ ꯂꯥꯛꯇꯣꯔꯤ ꯃꯥꯜꯂꯦ ꯍꯥꯏꯅ ꯍꯪꯉꯛꯄꯅꯦ ꯑꯗ ꯑꯃꯗ ꯈꯨꯝꯃꯛꯑꯦ ꯍꯣꯏꯅꯦ ꯂꯥꯛꯀꯗꯣꯔꯤ ꯃꯥꯜꯂꯦ ꯂꯝꯕꯤ ꯃꯦꯀꯞ ꯇꯧꯕꯋꯣ ꯁꯦꯝꯖꯤꯟꯕꯋꯣ ꯌꯥꯝꯅ ꯇꯧꯔꯦꯅ ꯌꯥꯝ ꯐꯖꯕ ꯑꯩꯅꯁꯨ ꯅꯍꯥꯟ ꯍꯥꯏꯖꯕꯗꯨꯅꯤ ꯑꯩꯈꯣꯏ VVIPꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄꯤꯔꯣ ꯁꯤꯅꯤ ꯂꯪꯉꯦ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯂꯪꯉꯦ ꯑꯗꯒꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯑꯗꯒꯤ ꯑꯣꯚꯔ ꯕ꯭ꯔꯤꯖ ꯍꯧꯖꯤꯛ ꯃꯦꯀꯞ ꯇꯧꯔꯤ ꯌꯥꯝ ꯐꯖꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯇꯔꯨ ꯇꯅꯥꯟ ꯂꯩꯕ ꯑꯗꯨꯅ ꯇꯔꯨ ꯇꯅꯥꯟꯕꯁꯤ ꯑꯩꯈꯣꯏ ꯑꯃꯨꯛ VVIP ꯂꯥꯛꯄ ꯅꯠꯇꯕꯤꯗ ꯑꯗꯨꯝ ꯃꯇꯝ ꯁꯥꯡꯅ ꯆꯠꯅꯕ ꯌꯥꯅꯕ ꯂꯨ ꯅꯥꯟꯅ ꯂꯩꯅꯕ ꯍꯣꯠꯅꯕ ꯐꯕꯗꯨꯅꯤ ꯀꯅꯥꯅꯣ ꯃꯃꯥꯡꯗ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕꯗꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯕꯖꯥꯔꯁꯦ ꯆꯦꯠ ꯑꯃꯨꯛ ꯇꯥꯍꯜꯂꯣꯏ ꯄꯨꯔꯥ ꯁꯤꯡꯒꯥꯄꯨꯔ ꯑꯣꯟꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯡꯒꯥꯄꯨꯔꯗꯣ ꯍꯧꯖꯤꯛ ꯀꯔꯤ ꯑꯣꯜꯂꯒꯦ ꯑꯗꯨꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯈꯪꯉꯕ ꯃꯐꯝ ꯉꯥꯛꯇꯅꯤ ꯃꯌꯥꯝꯅ ꯑꯗꯨꯅꯦ ꯁ꯭ꯋꯥꯏꯁꯤꯗ ꯌꯥꯝ ꯐꯖꯕ ꯑꯗꯨꯅꯤ ꯃꯣꯗꯤꯖꯤꯗꯨꯕꯨ ꯇꯁꯦꯡꯅ ꯂꯥꯛꯇꯣꯔꯤ ꯃꯥꯜꯂꯦ ꯍꯣꯏꯅꯦ ꯂꯥꯛꯀꯗꯣꯔꯤ ꯃꯥꯜꯂꯦ ꯂꯝꯕꯤ ꯃꯦꯀꯞ ꯇꯧꯕꯣ ꯁꯦꯝꯖꯤꯟꯕꯗꯣ ꯌꯥꯝ ꯇꯧꯔꯦꯅ ꯌꯥꯝ ꯐꯩ ꯑꯗꯨꯅ ꯂꯥꯛꯑꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯝꯕ ꯁꯥꯟꯇꯤ ꯄꯨꯔꯛꯑꯝꯕ ꯍꯥꯏꯁꯦ ꯄ꯭ꯔꯖꯥꯒꯤ ꯑꯄꯥꯝꯕꯅꯤ ꯃꯗꯨ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯨ ꯊꯕꯛꯇꯣ ꯑꯣꯟꯊꯣꯛꯑꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯉꯥꯏꯔꯒ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯕ ꯇꯥꯕꯅꯤ ꯁꯤ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯇꯥꯡ 16 ꯐꯥꯎꯗꯤ ꯉꯥꯏ ꯇꯥꯔꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣই ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯏ ꯍꯥꯏꯗꯨꯅꯤ ꯑꯗꯩꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯅ ꯆꯥꯛ ꯂꯣꯏꯕꯒꯤ ꯁꯤꯟ ꯑꯃꯈꯪꯗ ꯈꯣꯏꯔꯛꯄꯅꯤ ꯃꯣꯏ ꯕꯥ ꯆꯥꯛ ꯆꯥꯊꯣꯛꯄꯅ ꯐꯔꯣꯏꯗ꯭ꯔꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯒ ꯃꯥꯁꯤꯅ ꯍꯥꯖꯤ ꯏꯍꯦ ꯖꯤ ꯆꯥꯔꯁꯤ ꯖꯤꯅ ꯑꯩꯈꯣꯏꯒꯤ ꯖꯤ ꯑꯅ ꯉꯥꯛꯇ ꯂꯩꯈꯤꯕꯗꯣ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯖꯕꯗꯨꯅꯤ ꯑꯩꯈꯣই ꯃꯌꯥꯝꯒꯤ ꯁꯦꯟꯇꯔꯒꯤ ꯃꯣꯏꯒꯤ ꯌꯀꯥ ꯌꯦꯡꯗꯕꯤꯗ ꯃꯣꯏꯒꯤ ꯊꯧꯖꯥꯜ ꯌꯦꯡꯗꯕꯤꯗ ꯌꯥꯗꯦꯅꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯖꯕꯗꯣ ꯑꯩꯒꯤ ꯁ꯭ꯇꯦꯇꯁꯇꯒ ꯊꯝꯖꯕꯗꯨꯅꯤ ꯑꯩꯈꯣꯏ ꯁꯥꯍꯦꯕ ꯑꯩꯒꯤ ꯄ꯭ꯔꯖꯥꯅ ꯌꯥꯗ꯭ꯔꯦꯅ ꯑꯩꯈꯣꯏ ꯀꯪꯂꯥ ꯎꯇ꯭ꯔꯥꯃꯥꯡꯗ ꯃꯣꯏ ꯁꯥꯍꯦꯕ ꯃꯣꯏ 5ꯒꯤ ꯃꯉꯛ ꯀꯦꯟꯈꯤꯕꯗꯣ ꯃꯤ ꯍꯥꯠꯁꯦ ꯍꯥꯏꯕ ꯅꯠꯇꯦ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯂꯩꯕ ꯈꯔ ꯃꯊꯧ ꯇꯥꯏ ꯑꯗꯨꯅꯤ ꯃꯣꯏꯒꯤ ꯃꯈꯥꯗ ꯌꯀꯥ ꯌꯦꯡꯉꯒ ꯃꯣꯏ ꯎꯁꯤꯠꯇꯕ ꯁꯥꯎꯠ ꯏꯟꯗꯤꯌꯟ ꯀꯥꯡꯕꯨꯒꯤ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤ ꯇꯦꯂꯨꯒꯨ ꯗꯦꯁꯝ ꯄꯥꯔꯇꯤ ꯍꯥꯏꯔꯣ ꯑꯣꯔꯤꯖꯤꯅꯦꯜ ꯄꯥꯔꯇꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯌꯥꯝꯅ ꯒꯠꯁ ꯑꯃꯗ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯁꯨ ꯒꯠꯁ ꯑꯃ ꯌꯥꯗꯕ ꯄꯣꯠꯇꯨꯗꯤ ꯌꯥꯅꯤꯡꯗꯕ ꯄꯣꯠꯇꯨꯗꯤ ꯐꯖꯅ ꯍꯥꯏꯕ ꯑꯗꯨ ꯌꯥꯔꯣꯏ ꯁꯥꯔ ꯃꯗꯨ ꯌꯥꯅꯤꯡꯗꯗꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯄꯣꯠ ꯑꯃꯒꯤ ꯒꯠꯁ ꯑꯃꯈꯛ ꯂꯩꯕ ꯗꯔꯀꯥꯔ ꯑꯣꯏꯕꯅꯦ ꯑꯗꯩꯗ ꯉꯁꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯖꯤꯒꯤ ꯍꯦꯕꯤꯠꯇ ꯂꯩꯈꯤꯕꯗꯣ ꯑꯗꯩꯗ ꯃꯣꯏ ꯕꯥ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯊꯣꯛꯄꯅ ꯐꯔꯣꯏꯗ꯭ꯔꯣꯅ ꯍꯥꯏꯕꯅꯤ ꯑꯗꯩꯗ ꯍꯟꯖꯤ ꯑꯅ ꯍꯟꯖꯤ ꯏꯍꯦ ꯖꯤ ꯍꯥꯏꯅ ꯆꯥꯔꯁꯤ ꯖꯤꯅ ꯑꯩꯈꯣꯏ ꯖꯤꯒꯤꯗ ꯑꯗꯨꯝ ꯂꯩꯕꯗꯣ ꯈꯤꯇꯪ ꯂꯦꯞꯁꯤ ꯍꯥꯏꯕꯒꯤ ꯑꯗꯨꯝꯕ ꯃꯦꯁꯦꯖ ꯑꯃ ꯄꯤꯅꯤꯡꯕ ꯀꯥꯔꯇꯨꯟ ꯃꯥꯜꯂꯤ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ
ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯥꯎꯔꯣꯟ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣꯅ ꯁꯤꯗꯤ ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯒꯤ ꯃꯇꯥꯡꯁꯤꯗꯅꯤ ꯑꯗꯩꯗ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏ ꯁꯤꯅꯥ ꯀꯩꯊꯦꯜꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯂꯥꯛꯄ ꯑꯗꯨꯒꯤꯗ ꯃꯔꯛꯇ ꯑꯩꯈꯣꯏ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯑꯩꯈꯣꯏ ꯅꯝꯐꯨꯗ ꯐꯣꯟ ꯃꯨꯟꯕ ꯃꯣꯏ ꯀꯦꯝꯒꯤ ꯐꯣꯇꯣ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯅꯝꯒꯅꯦꯅ ꯆꯦꯛ ꯇꯧꯒꯅꯤ ꯍꯥꯏꯕ ꯍꯧꯖꯤꯛ ꯚꯥꯏꯔꯦꯜ ꯂꯩꯕ ꯑꯗꯨ ꯃꯌꯥꯝ ꯑꯃ ꯇꯣꯉꯥꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯂꯩꯗꯣꯏꯅꯤ ꯑꯗꯨꯗ ꯃꯣꯏꯅ ꯀꯩ ꯍꯥꯏꯒꯦꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯈꯛ ꯍꯥꯏꯕ ꯑꯣꯏꯔꯝꯃꯣꯏꯗ ꯍꯥꯏꯅ ꯍꯥꯏꯕ ꯑꯃꯁꯤꯅ ꯈꯨꯝꯃꯦ ꯍꯣꯏꯅꯦ ꯅꯁꯥꯒꯤ ꯔꯤꯛꯁꯇ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦꯅ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯋꯥꯔꯧꯅꯕ ꯅꯥꯒꯥ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯉꯔꯥꯡꯒꯤ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯃꯇꯧꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯄ ꯉꯁꯤ ꯆꯦꯔꯣꯜ ꯃꯌꯥꯝ ꯑꯃ ꯑꯗꯩꯉꯁꯤꯒꯤ ꯄꯥꯎꯆꯦꯁꯤꯅꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕꯗꯨꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯈꯛ ꯍꯥꯏꯕ ꯑꯣꯏꯔꯝꯃꯣꯏꯗ ꯅꯁꯥꯒꯤ ꯔꯤꯛꯁꯇ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦꯅ ꯁꯤꯁꯨ ꯌꯥꯝꯅ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯋꯥꯍꯟꯊꯣꯛꯂꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯀꯅꯥꯅ ꯀꯔꯤꯒꯤ ꯑꯗꯨꯋꯥꯏꯗ ꯀꯔꯤꯒꯤ ꯀꯦꯝ ꯁꯥꯔꯤꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯝꯕꯤ ꯂꯝꯈꯥꯡꯁꯤꯗ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯐꯥꯎꯗ ꯁꯨꯃꯥꯏꯅ ꯇꯧꯁꯤꯜꯂꯛꯑꯒꯗꯤ ꯅꯥꯒꯥꯁꯤꯡꯁꯨ ꯌꯥꯝ ꯁꯥꯎꯕꯒꯤ ꯃꯣꯏꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ ꯃꯁꯤ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯉꯔꯥꯡ ꯆꯦꯔꯣꯜ ꯊꯣꯛꯗꯣꯔꯛꯄꯗ ꯌꯥꯎꯔꯤ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣই ꯂꯩꯉꯥꯛꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯧꯖꯤꯛ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯅꯤ ꯂꯩꯔꯤꯁꯤ ꯀꯔꯤ ꯇꯧꯒꯗꯒꯦ ꯑꯗꯨ ꯌꯦꯡꯕ ꯇꯥꯕꯅꯤ ꯑꯗꯨꯅ ꯁꯤꯁꯨ ꯌꯥꯝ ꯐꯖꯕ ꯅꯨꯡꯗ ꯑꯥꯔꯊ ꯌꯥꯝꯅ ꯋꯥꯍꯟꯊꯣꯛ ꯌꯥꯝ ꯂꯩꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯨꯏꯌꯦꯟ ꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯨꯗꯤ ꯈꯔ ꯍꯩꯗꯣꯛꯑꯀꯥꯟꯗꯅꯤ ꯅꯨꯄꯤꯁꯤꯅ ꯆꯥꯛ ꯊꯣꯡ ꯂꯣꯏꯁꯤꯜꯂꯛꯄ ꯅꯨꯄꯥꯁꯤ ꯑꯗꯨꯝ ꯈꯔ ꯅꯨꯡꯇꯤ ꯈꯔ ꯄꯥꯏꯖꯕꯗꯨꯅꯤ ꯆꯥꯡ ナꯏꯅ ꯄꯥꯏꯖꯕꯗꯣ ꯅꯨꯡꯇꯤ ꯐꯥꯗꯣꯛꯑꯅ ꯑꯗꯨꯅ ꯄꯥꯏꯖꯕꯗꯨꯅ ꯃꯥꯅ ꯁꯣꯟꯕꯨ ꯈꯟꯖꯕꯗꯨꯅꯦꯕ ꯃꯥꯅ ꯇꯥꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯇꯥꯔꯛꯄ ꯑꯣꯏꯅ ꯂꯧꯕꯁꯨ ꯌꯥꯗ ꯆꯥꯛꯇꯤ ꯂꯣꯏꯔ ꯃꯥꯜꯂꯦ ꯈꯤꯇꯪ ꯌꯣꯠꯂꯨꯕ ꯆꯨꯝꯒꯗ꯭ꯔꯥ ꯑꯩꯕꯣꯅ ꯉꯁꯥꯏ ꯆꯥꯛꯆꯥꯔꯝꯗꯥꯏꯒꯤ ꯆꯥꯛꯆꯥ ꯃꯥꯡꯒꯤ ꯑꯗ ꯃꯥꯏ ꯅꯨꯄꯤꯅ ꯇꯥꯕꯩ ꯃꯑꯣꯡꯅꯦ ꯑꯗ ꯃꯥꯅ ꯍꯥꯏꯒꯅ ꯑꯣ ꯅꯆꯥꯅꯨꯄꯥ ꯑꯩꯈꯣꯏ ꯌꯣꯠꯄ ꯆꯠꯈ꯭ꯔꯤ ꯊꯦꯡꯒꯥꯏꯅꯔꯨꯅꯤꯅ ꯆꯠꯈꯤꯅꯨ ꯉꯥꯏꯈꯣꯏꯕ ꯅꯆꯥꯅꯨꯄꯥ ꯍꯥꯏꯅ ꯆꯠꯈꯤ ꯑꯗꯨꯅ ꯅꯆꯥꯅꯨꯄꯥ ꯑꯃꯨꯛ ꯊꯦꯡꯒꯥꯏꯅꯔꯤ ꯐꯔꯛ ꯇꯥꯅꯦꯅ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯔꯝꯗꯥꯏꯒꯤ ꯀꯨꯠ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯦꯞꯆꯤꯡ ꯒꯥꯏ ꯂꯩꯕ ꯃꯌꯥꯝ ꯇꯧꯅꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯊꯨꯝ ꯈꯔ ꯇꯧꯔꯒ ꯆꯤꯡꯕ ꯃꯌꯥꯝꯁꯨ ꯌꯥꯎꯏ ꯉꯟꯇꯥ ꯉꯟꯇꯥꯅ ꯁꯤꯔꯣꯁꯤꯁ ꯇꯥꯗꯅ ꯆꯠꯈꯤꯕ ꯃꯌꯥꯝꯁꯨ ꯌꯥꯎꯏ ꯑꯗꯨꯅꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯗ ꯕꯦꯁ ꯇꯧꯔꯀꯥꯟꯗꯅꯤ ꯆꯥꯛ ꯂꯣꯏꯔꯛꯄꯒꯤ ꯁꯤꯗ ꯃꯥꯅ ꯈꯟꯕꯗꯨꯅꯦ ꯆꯥꯛꯇꯤ ꯂꯣꯏꯔ ꯃꯥꯜꯂꯦ ꯈꯤꯇꯪ ꯌꯣꯠꯂꯨꯕ ꯆꯨꯝꯒꯗ꯭ꯔꯥ ꯑꯩꯕꯣꯅ ꯃꯥꯅ ꯍꯥꯏꯐꯦꯠ ꯁꯣꯟꯕꯗꯣ ꯃꯥꯏ ꯅꯨꯄꯤꯅ ꯇꯥꯔꯒꯅ ꯑꯣ ꯅꯆꯥꯅꯨꯄꯥ ꯑꯩꯈꯣꯏ ꯌꯣꯠꯄ ꯆꯠꯈ꯭ꯔꯤꯌꯦ ꯊꯦꯡꯒꯥꯏꯅꯔꯨꯅꯤ ꯆꯠꯄꯤꯔꯨꯈꯤꯅꯨꯅ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯇ꯭ꯋꯤꯁꯇꯦ ꯇꯤꯀꯜ ꯑꯩꯈꯣꯏꯒꯤ ꯇꯤꯀꯜ ꯍꯥꯏꯗꯨꯅꯤ ꯇ꯭ꯋꯤꯁꯇꯦ ꯇꯤꯀꯜ ꯌꯥꯎꯔꯤꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝ ꯑꯃ ꯍꯥꯟꯅ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯈꯟꯅꯕꯒꯤ ꯁꯤꯟ ꯑꯃ ꯃꯌꯥꯝ ꯇꯥꯟꯅꯕꯗꯨ ꯎꯕꯅꯦ ꯑꯗꯩꯗ प्रजाꯁꯤꯡꯁꯤꯅ ꯈꯟꯕꯅꯦꯕ ꯑꯅꯤꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯒꯅ I don't think ꯑꯩ ꯈꯟꯗꯦ they are discussing our economic and the turmoil situation ꯑꯩ ꯊꯥꯖꯗꯦ ꯃꯣꯏꯅ ꯈꯟꯅꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯏꯁꯨ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯥꯝꯅ ꯑꯋꯥꯕ ꯇꯔꯃꯣꯏꯜ ꯑꯃꯗ ꯂꯩꯔꯤꯁꯦ ꯃꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯈꯟꯅꯔꯝꯅꯤ ꯊꯥꯖꯗꯦ ꯀꯔꯤꯅ ꯃꯥꯈꯅ ꯇꯨ ꯄ꯭ꯂꯦꯁ ꯕꯤꯐꯣꯔ ꯗ PM ꯀꯔꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯊꯝꯅꯕ ꯀꯔꯤ ꯊꯝꯗꯣꯏꯕ ꯖꯁ ꯄꯦꯅꯤꯀꯤꯡ ꯑꯣꯚꯔ ꯃꯤꯁꯤꯡ ꯃꯤꯅꯤꯁꯇ꯭ꯔꯤꯌꯦꯜ ꯕꯥꯔꯠꯁ ꯂꯩꯔꯤꯕ ꯃꯤꯅꯤꯁꯇꯔꯒꯤ ꯕꯥꯔꯠꯁꯤꯡꯗ ꯄꯤꯕꯤꯅꯕ ꯁꯤꯗ ꯑꯩꯈꯣꯏ ꯇꯔꯥꯡ ꯇꯔꯥꯍꯨꯝꯗꯣꯏꯁꯤ ꯂꯥꯛꯑꯒ ꯂꯤꯗꯔ ꯑꯃ ꯂꯥꯎꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯌꯥꯝ ꯊꯥꯖꯕ ꯂꯩꯅꯔꯤꯕꯅꯤ ꯃꯌꯥꯝꯁꯤ ꯆꯥꯛ ꯈꯪꯅꯕ ꯌꯥꯎꯕꯣ ꯀꯔꯤ ꯇꯧꯕꯣꯌꯣ ꯂꯣꯇꯔꯤ ꯇꯤꯀꯦꯠ ꯐꯥꯎꯕ ꯂꯧꯊꯣꯛꯄꯒꯤ ꯇꯥꯏꯞꯇ ꯃꯤꯍꯨꯟꯁꯤ ꯇꯤꯡ ꯇꯤꯡ ꯆꯣꯡꯅꯔꯒ ꯃꯣꯏꯒꯤ ꯖꯤꯗꯣ ꯂꯥꯛꯑꯀꯥꯟꯗ ꯀꯅꯥꯕꯨ ꯈꯜꯂꯝꯒꯗꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯃꯤꯄꯥꯏꯅꯔꯒ ꯂꯩꯔꯤꯕ ꯇꯥꯏꯃꯤꯡ ꯑꯃꯅꯤ ꯑꯗꯅꯤ ꯃꯣꯏꯅ ꯍꯧꯖꯤꯛ ꯃꯣꯏꯁ ꯄ꯭ꯔꯖꯥꯁꯤꯅ ꯈꯟꯕꯗꯨꯅ ꯃꯣꯏꯅ ꯈꯟꯅꯔꯤꯁꯦ ꯀꯩꯁꯨ ꯂꯩꯕꯥꯛꯀꯤ ꯏꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝ ꯑꯗꯒꯤ ꯂꯩꯔꯤꯕ ꯇꯔꯃꯣꯏꯜꯁꯦ ꯌꯥꯝꯅ ꯂꯩꯔꯤꯕ ꯑꯋꯥꯕ ꯊꯦꯡꯅꯔꯤ ꯃꯁꯤ ꯈꯟꯅꯔꯝꯗꯧ ꯃꯥꯜꯂꯤ ꯀꯔꯤ ꯇꯨ ꯄ꯭लेꯁ ꯕꯤꯐꯣꯔ PM ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ PMꯗꯨꯗ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯝꯅꯕ ꯈꯟꯅꯕ ꯃꯥꯟꯗꯦ ꯖꯁ ꯄꯦꯅꯤꯀꯤꯡ ꯑꯣꯚꯔ ꯃꯤꯁꯤꯡ ꯃꯤꯅꯤꯁꯇ꯭ꯔꯤꯌꯦꯜ ꯕꯥꯔꯠ ꯑꯗꯨꯅ ꯀꯅꯥꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯒꯗꯒꯦ ꯑꯩꯅ ꯑꯣꯏꯒꯗ꯭ꯔꯥ ꯃꯥꯅ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯗꯨꯝꯕ ꯄꯦꯅꯤꯀꯤꯡ ꯑꯣꯏꯕ ꯑꯗꯨꯝꯕ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯄꯗ ꯀꯔꯤ ꯀꯔꯤ ꯊꯝꯁꯦꯕ ꯀꯃꯥꯏꯅ ꯇꯧꯁꯦꯅꯣ ꯈꯟꯅꯕ ꯃꯥꯟꯗꯦ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯀꯥꯔꯇꯨꯅꯤꯁꯇ ꯊꯝꯃꯛꯄ ꯌꯥꯝ ꯐꯖꯕ ꯑꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯌꯦꯡꯕ ꯇꯥꯕꯅꯤ ꯇꯥꯡ 16ꯁꯤ ꯃꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯏꯇꯤꯍꯥꯁꯇꯁꯨ ꯌꯥꯝꯅ ꯔꯦꯗ ꯂꯦꯇꯔꯗꯤ ꯑꯣꯏꯗꯣꯔꯤꯕꯅꯤ ꯀꯔꯤ ꯇꯧꯔꯝꯕ ꯌꯥꯝꯅ ꯑꯐꯕ ꯑꯃ ꯌꯥꯝꯅ ꯐꯠꯇꯕ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯀꯔꯤ ꯊꯣꯛꯀꯗꯒꯦ ꯑꯩꯈꯣꯏ ꯌꯦꯡꯕ ꯇꯥꯕꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝꯕ ELITETVꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ